mayambu Amazing Bible Prophecy Ministry taram noksari mayamna share tawbiba amasung subscribe tawbibagi mapana aigi channel asigi subscriber asung khara henkale masigi damak channel asubu share tawbiriba amasung subscribe tawbiriba punamaku Prabhu Jisu Krista gi mingda thagatpa phongdokchari ishona nakhoi gi mathaktasu mapana idaba board pi voice nasi aina tawkhatsariba topic asidi aigi viewer amana Prabhu Jisu Krista na kapkiba Jesus web haiba John 11:35 adugi maramda ngangbiro ohai aduna ngasidi ekhoina maroiba topic ama karigi damak Prabhu Jisu Krista na kaplibno haibadugi maramda ekhoi Bible degi ekhoi khara yingminase ahanbada ekhoi ishora pathana tawse sagada lebe yamna minungsawa tawjane be ipa yam thagasare ngasi ekhoina nainagadaba karigi damak Prabhu Jisu Krista na Lazarus siba matamda tengthaba matamda kapkiba karigino haibsigi maramda paisho khona khara nainaga thawri masida nahana popi view thawai sangwaduna loina view aina ngangbuju thawai sangmai mapanwan bitari bisinawsung dasu ipaisho thawai sangwaduna ngangbiduna naki asumba ipa prabhuna amasung ipa nahana ikhubu kyagi matik nungsibage haibsigi maramda khangmanga man view hawdang loi pawna na singbiu Prabhu Jisu Krista gi mingda kurumjari amen koi topic se yamna maru oi aduna wari je khona John 11 da ikhoi khara samlamna yingsi nakhona yaragadi texting ase screen de yingo aina wari oina matang matangi matung ina khara pajarke wari oina saminase aduna Lazarus haise kaubami ama narami Lazarus se ma koi machimanaw Mary amsung Martha kwai ahanna Martha mathangda Mary amsung Lazarus na khwaigi moigi mokpa atomane makhoi je Prabhu Jisu Krista ga yamna nungsiba mari leine maramdi makhoina Prabhu Jisu Krista bu yamna thaje Prabhu na haibu khudumok to makho yam ili adugi jamut yamna nungsi aduna mahakche maigi mokpaje yam Lazarus narami adugi dama Prabhu Jisu Krista da pau tharami nahana nungsiba Lazarus nare aduna laaga phanbiu haina makhoina pau do tharambaneba adum matamda Prabhu Jisu Krista na masi taba matamda mana hai keno maki anaba ase sinaba naba nate adubu ishogi matik mangan sawhannaba amasung masigi mapana Prabhu Jisu Krista ishogi masani pa asibu matik sawhannabani Prabhu Jisu Krista je Kristani haibdo mayamda khangningai damakni hana hairami aduga Jisuna Martha mahaki manaw nupi Mary amasung Lazarus pu yamna nungseba aduna Lazarus nare haibje taba matamda mahangna leiba mafam aduda Prabhu Jisu Krista na numinini amaga sontaduna leirame madugi matungda mahangna mahakki seboksingda hairami ekhoi Judea gi lamda amuk handa satsihena sumna hairaba matungda makhoi chalameba aduga mahangna waramsing asi hairaba matungda mahangna makhoida hai aigi marup Lazarus tumli adubu aina hujik chalise mahakku tumbadagi hawdongnabagi damak chatlibani hai aduga mahakki seboksingna hai mahangna tumlabadi yamna phare maduda Jisuna haibadi karigi maramdura haibadi mahana siba dugi maramda haibaneba tumduna pothabigi maramda haibane abse mana khalameba isnawsa aduna Prabhu Jisu Krista nadi ekhoina Bible dadi siba haibase tumbaga sangdamneba khoina makhata na yinjiba aduga makhoina mafum adu yobo matamda Lazarus mamkhumda phungkiba numit marini shure haiba Jisuna khangle aduga makhoina saitale tappa matamda man numinini humni chongthaba matan ma sire adu matamda mahana mafum matuda yobu matamda Prabhu Jisu Krista makhoi mafum du yobuda numin marini sire haibju makhoi khangeba adugi makhoi mokpa si khibagi maramna jiti ke asu Martha amsu Mary bu thimjinbina balalami hoi makhoi da leiba Pharisi ate leiba mayamje makhoi gi moi mising naba matamda makhoi tengthaba kappa ikhoju kapminari budune admaina abu thamjam binaba mayam lairame aduna Jisu lengle hapse Martha na hek tabada mahana opothoki aduga ma Mary na mayumda lairame aduni sida khoi samjana sum yengi go adudagi Martha na Jisu dari ibungo nahana mafam asida laibiram labadi aigi upa siram loidabani adubu hawjiksu nahana ishorda haijaba kuding ishorna madu nangonda pibigani haiba aina khangi hai aduna Mary Martha na Prabhu Jisu Krista ki am thajai habje magi waisne khaleba maramdi maana thajai Prabhu nabu hairagadi loina tawbangami habje mahana su thajarame adu matamda mu khoine yengse
Mana wasing asi hairaba matungda chatkhere aduga mahaki manau meribu lona kauraga hairami rabi lagle guru oja lagle aduga nahakpu kauri merena masi taabda tukna mahawat khiduna mahaki manakta chakki matam aduda Jishu khungang aduda thungladri adubu mathana mahapu unakhiba mafum aduda andum leirame hari ngasai mathana unakhiba mafum aduda Prabhu Jisu Krishna je lengdana mafum aduda leirame aduga mahak laaga meri amu laaga unabane khoi wari je khar samjalase ko adu matamda Prabhu Jisu Krishna moi wari sanare sana matunda Prabhu Jisu Krishna hange ba mokhoida aduga haiki ko adu nakin nama pada khraida thambano adu manaka chasena aduga haiki nakoina mahapu kadaida thamkhrabage Prabhu Jisu nani ko makoina mongonda haiki ibungo laktune yengbiu aduga mahana phumliba mafam aduda satlame moidi phumba haise makoidi ayamana surungda gumba makoigi ha makoi manungduda kotlaga haklaga thambane aduga nung amana lonjalaga makoide adumana thambamje semane aduga mafam amada lazara se puramane adu matamda mana lai sida yengu haiba matamda 35 ta Jishu na kapki Judesh na haiki yengu mahana lazara spoki ada nungsiba sinausa masini koina Prabhu Jisu Krishna kapki habi koina yengdi ko Prabhu Jisu Krishna karigidamo Lazarus ki mungphangi manakta la akanda mahana kappi karigino tasena Lazarus siba adugi kappibra haibdugi maramda ikoina Bible da ko khana khara yengseba adubu hairiba mafam asidadi Lazarus siba aduga Prabhu Jisu Krishna ki manakta meri na maiki managi rokpa matande makhogi mafam aduda lairiba mi mayamdo yamna meri ki awaba saktam Martha ki awaba saktam kairo lekaida lairiba maru mapangsina makhogi maru mapang laitapa matamda asuki mati pungning wabdo ubada Prabhu Jisu Krishna ki thamoije pungning asuki mati waribane aduna mana kapagi maramje ikoina ahum khare yingchi anbu maramde Prabhu Jisu Krishna na tang panda lakse miye bigi ikoigi nature se lawgiba mi ka sak mi ka chamaneba koina khalleba wakal ikoida awaba nangliba koida khawrangba nangliba mina ikoida tina seiba matamda ikoida ikaiba nangiba aduga mina kappa matamda koigi nuksiraba marup kainaba matamda tangthaba adugma kudumukto phaweba karigino haite ma miyobe ma ishor samda sama ishoni aduga samda sama ma haksi mineba adugi damaktaneba aduna Philippians 2:5 to 8 haise Prabhu Jisu Krishna da leiba puning adusuna koida layu hai mahak ishor oiragasu mahakna ishoga manage haina kaidonda khangde mangonda minchat amata laujate mahakna minai amagi saktam ado mangonda lauki mahak migumna semki verse 7 da ko yingji ko ai adumna ko English ta yengbiro aduga aina ai manipur jo aina adum screen da hapsarage aduda pabiro mahanan mi amagumna mahak semna duna mahak masama yamna no lukchalami siba phawba cross siba adu phawba ma haibe lami he sinausa Prabhu Jisu Krishna kappagi maruiba maram amadi karino habda mahak miyoiba amaneba miyoibagi awana do uba matamda mahaki thamoido puba ngamdeba adugi damang mahaka sukimati makhogi loinaba nungsinaba adugu mafam aduda tengtharaba mi myam adugi awana do makhoina kanagumba makhoina nungsidaba mi ama laitaba matamda awaba tengthaba myam do makhoi puning shokko myam do uba matamda mahaksu puning shokkoneba aikhoijo aikhoigi nungsiraba ima natraga ichinnaw aikhoigi ichi ichansing natrag maru mapang yamna nungsiba ama kainaba matamda mi myam tengthaba matamda aikhoi miludagi pirang sinthadaba tarabde aikhoida nungsiba laiteba soidana kesi taragani ai phawda habani ai ima siba natraga ipa siba ai kapo habani adubu ichi ichan myamna makhoina tengthaba uba matamda akoi thamoida mittagi pita ki khangudeba adugumna Prabhu Jisu Krishna ju kappaneba aduga Romans 2:15 da suai aduna harauriba mising aduga haraumino tengthariba mising adu tengthamino masimiye bigi maram saneba aduna Prabhu Jisu Krishna ju aikoi miye ka sa manai adugi dama mahagna makhoigi awaba du saruk yaba matana migi awaba tengthaba mayam du uba matamda mahana kapibne sinausa aduna makhoina harawa matamda Prabhu na sarawe akoina harawa matamda Prabhu sarawe akoina tengthaba matamda Prabhu ji tengthaiba akoigi matam gi awana nungai akoigi puning waba matamda khang akoina kawroi dabase Prabhu da su
ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯆꯞ ꯃꯥꯟꯅꯕ ꯑꯩꯈꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯗꯨ ꯃꯉꯣꯟꯗ ꯐꯥꯎꯈꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯀꯥꯎꯒꯨꯝꯁꯦꯕ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯒꯤ ꯆꯩꯊꯦꯡ ꯍꯥꯏꯕꯁꯦ ꯀꯌꯥꯅꯣ ꯑꯗꯨꯒ ꯃꯤꯅ ꯑꯩꯈꯣꯏꯗ ꯊꯤꯅ ꯉꯥꯡꯕꯒꯤ ꯆꯩꯐꯝ ꯑꯁꯤ ꯀꯔꯤꯅꯣ ꯑꯋꯥꯕ ꯈꯥꯡꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯄ꯭ꯔꯚꯨ ꯃꯁꯥꯅ ꯈꯪꯉꯦꯕ ꯑꯗꯨ ꯈꯪꯉꯕ ꯑꯩꯈꯣꯏꯅ ꯃꯁꯤ ꯚꯥꯞ ꯇꯥꯔꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯍꯥꯏꯖꯁꯤ ꯃꯁꯤꯅ ꯅꯝꯕꯔ 1 ꯀꯣ ꯑꯅꯤꯁꯨꯕ ꯃꯔꯝꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯁꯤꯗ ꯀꯞꯄꯤꯕꯁꯦ ꯂꯥꯖꯥꯔꯁꯀꯤꯗꯃꯛ ꯀꯞꯄ ꯅꯠꯇꯦ ꯏꯆꯤꯟꯅꯥꯎꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯁꯦ ꯃꯔꯝꯗꯤ ꯂꯥꯖꯥꯔꯁꯇꯤ ꯃꯍꯥꯛ ꯁꯤꯕꯗꯒꯤ ꯃꯥꯅ ꯍꯤꯡꯈꯠꯍꯟꯒꯗꯧꯔꯦꯕ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯒꯤ ꯀꯞꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯂꯥꯖꯥꯔ ꯊꯣꯛꯂꯣ ꯍꯥꯏꯅ ꯅꯨꯃꯤꯠ 6ꯅꯤ ꯄꯨꯝꯗꯅ ꯂꯩꯔꯤꯕ ꯂꯥꯖꯥꯔꯁꯇꯨ ꯃꯥꯅ ꯍꯤꯡꯈꯠꯍꯟꯈꯤꯕꯅꯦꯕ ꯑꯗꯨꯒ ꯃꯥ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯏꯕꯅꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯀꯞꯄꯤꯕꯁꯦ ꯂꯥꯖꯥꯔꯁꯀꯤꯗꯃꯛ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥꯗ ꯃꯍꯥꯛ ꯁꯔꯨꯛ ꯌꯥꯎꯏ ꯍꯥꯏꯕꯗꯨꯅ ꯅꯝꯕꯔ 1 ꯂꯩꯔꯦ ꯑꯅꯤꯁꯨꯕꯗꯨꯅ ꯃꯍꯥꯛꯅ ꯀꯞꯄꯤꯁꯦ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯖꯥꯔꯁꯅ ꯁꯤꯕ ꯃꯇꯝꯗ ꯇꯦꯡꯊꯥꯕ ꯌꯥꯎꯔꯤꯕ ꯃꯈꯣꯏꯕꯨ ꯁꯤꯝꯄꯦꯊꯥꯏꯖ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯌꯦꯡ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯍꯥꯠꯄ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯁꯤꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯦꯕ ꯇꯧꯁꯤꯟꯅꯕ ꯃꯌꯥꯝ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯦꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯃꯌꯥꯝ ꯑꯗꯣ ꯃꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯥꯅ ꯇꯦꯡꯊꯥꯕꯅꯦ ꯃꯈꯣꯏꯒꯤꯗꯃꯛ ꯃꯈꯣꯏꯀꯣ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯊꯧꯕꯤꯃꯟ ꯈꯪꯗꯕ ꯄꯨꯛꯅꯤꯡ ꯍꯣꯡꯗꯕ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏ ꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯁꯨ ꯃꯥꯅ ꯀꯞꯄꯅꯦꯕ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯩꯈꯣꯏꯅ ꯃꯦꯊ꯭ꯌꯨ 23:33-34ꯗ ꯃꯍꯥꯛꯅ ꯍꯥꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯋꯥꯔꯅꯤꯡ ꯄꯤꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯍꯦ ꯂꯤꯟꯁꯥ ꯂꯤꯟꯗꯨꯁꯤꯡꯒꯤ ꯃꯁꯥ ꯁꯥ ꯅꯣꯔꯣꯛꯀꯤ ꯋꯥꯏꯟꯗꯒꯤ ꯅꯈꯣꯏ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯌꯦꯍꯨꯗꯤꯁꯤꯡꯗꯅꯤ ꯃꯥꯅ ꯍꯥꯏꯕꯁꯦ ꯃꯔꯝ ꯑꯗꯨꯅ ꯌꯦꯡꯉꯨ ꯑꯩꯅ ꯅꯈꯣꯏꯗ ꯋꯥ ꯇꯥꯊꯣꯛꯄ ꯃꯤꯁꯤꯡ ꯑꯁꯤꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯋꯥꯌꯦꯟ ꯖꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡ ꯊꯥꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯈꯣꯏ ꯈꯔꯕꯨ ꯍꯥꯠꯀꯅꯤ ꯑꯃꯁꯨꯡ ꯀ꯭ꯔꯣꯁꯇ ꯍꯛꯀꯅꯤ ꯅꯈꯣꯏꯅ ꯈꯔꯕꯨ ꯅꯈꯣꯏꯒꯤ ꯁꯤꯅꯥꯒꯣꯒꯁꯤꯡꯗ ꯐꯨꯒꯅꯤ ꯑꯃꯁꯨꯡ ꯁꯍꯔꯗ ꯑꯣꯟꯅꯒꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕꯁꯦ ꯃꯃꯥꯡꯗꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯃꯍꯥꯛꯅ ꯃꯥꯏꯁꯧ ꯃꯌꯥꯝ ꯊꯥꯔꯛꯏ ꯃꯥꯏꯁꯧꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯑꯣꯟꯅꯩꯕ ꯍꯥꯠꯄ ꯇꯨꯞꯄ ꯑꯁꯤꯅꯆꯤꯡꯕꯒꯤ ꯊꯕꯛꯁꯦ ꯃꯌꯥꯝ ꯇꯧꯋꯦꯕ ꯀꯣꯟꯅꯁꯨ ꯑꯃꯨꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯄꯥꯈꯣꯟ ꯆꯠꯄ ꯃꯤꯁꯤꯡ ꯃꯥꯏꯆꯧ ꯀꯌꯥꯃꯔꯨꯝ ꯊꯥꯏꯕ ꯃꯗꯨꯁꯨ ꯃꯈꯣꯏꯅ ꯑꯣꯟꯅꯩ ꯍꯥꯠꯄ ꯇꯨꯞꯄꯗ ꯁꯦꯕꯣꯛ 11 ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯁꯦ ꯃꯤꯁꯤ ꯆꯥꯗꯅ ꯂꯣꯏꯅ ꯁꯤꯈꯤꯕ ꯉꯥꯛꯇꯅꯦꯕ ꯃꯗꯨꯅꯤꯀꯣ ꯑꯗꯨꯒꯨꯝꯕ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯃꯍꯥꯛꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ 35-36ꯗ ꯌꯦꯡꯈꯤ ꯃꯗꯨꯒꯤ ꯃꯔꯝꯅ ꯙꯔꯃ ꯆꯦꯟꯕ ꯑꯕꯦꯜꯒꯤ ꯏ ꯇꯥꯈꯤꯕ ꯃꯇꯝꯗꯒꯤ ꯑꯁꯦꯡꯕ ꯃꯐꯝ ꯑꯃꯁꯨꯡ ꯂꯥꯟꯅꯄꯨꯡꯒꯤ ꯃꯔꯛꯇ ꯍꯥꯠꯈꯤꯕ ꯕꯦꯔꯦꯀꯤꯌꯥꯒꯤ ꯃꯆꯥꯅꯤ ꯄꯖꯦꯀꯥꯔꯥꯒꯤ ꯏ ꯇꯥꯈꯤꯕ ꯃꯐꯝ ꯐꯥꯎꯕ ꯃꯥꯂꯦꯝꯗ ꯇꯥꯈꯤꯕ ꯙꯔꯃ ꯆꯦꯟꯕ ꯄꯨꯝꯅꯃꯛꯀꯤ ꯏꯒꯤ ꯃꯔꯥꯟ ꯑꯗꯨ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯇꯥꯍꯟꯒꯅꯤ ꯍꯥꯏꯕꯅꯤ ꯖꯦꯔꯨꯁꯥꯂꯦꯝꯒꯤ ꯍꯥꯏꯕꯗꯤ ꯃꯥꯏꯆꯧ ꯑꯕꯦꯜꯒꯤ ꯃꯇꯝꯗꯅ ꯖꯨꯛ ꯈꯨꯗꯤꯡꯗ ꯇꯥꯈꯤꯕ ꯏꯁꯣꯔꯒꯤ ꯙꯔꯃ ꯆꯦꯟꯕ ꯃꯤ ꯃꯌꯥꯝ ꯊꯥꯔꯛꯈꯤꯕꯒꯤ ꯄꯥꯞ ꯑꯗꯨꯒꯤ ꯗꯟꯗꯤꯗꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯥꯒꯅꯤ ꯖꯦꯔꯨꯁꯥꯂꯦꯝꯒꯤ ꯃꯊꯛꯇ ꯇꯥꯒꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯈꯟꯗꯣꯛꯈ꯭ꯔꯕ ꯏꯁꯣꯔꯒꯤꯗꯃꯛ ꯇꯥꯏꯕꯪꯄꯥꯟꯗ ꯃꯉꯥꯜ ꯄꯨꯕ ꯑꯣꯏꯕ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯀꯟꯕꯤꯕ ꯃꯄꯨꯕ ꯇꯔꯥꯝꯅ ꯑꯣꯛꯀꯗꯕ ꯄꯣꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯖꯥꯠ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯈꯣꯏꯗ ꯑꯆꯨꯝꯕ ꯃꯉꯥꯜꯗꯨ ꯂꯣꯏꯅ ꯈꯪꯍꯜꯂꯦꯕ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯪꯕꯗꯨꯒꯤ ꯃꯇꯨꯡꯗ ꯆꯠꯇꯦꯕ ꯑꯗꯨꯒꯤ ꯃꯠꯇ ꯏꯁꯣꯔꯅ ꯍꯥꯏꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏꯅ ꯏꯁꯣꯔꯅ ꯊꯥꯔꯛꯄ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯁꯨꯝꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯈꯣꯏꯕꯨ ꯑꯐꯕ ꯑꯆꯨꯝꯕ ꯂꯝꯕꯤ ꯇꯥꯛꯄꯤꯔꯤꯕ ꯃꯥꯏꯁꯧꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯠꯂꯦꯕ ꯄꯨꯝꯅꯃꯛꯀꯤ ꯗꯟꯗꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯇꯥꯒꯅꯦꯕ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎ ꯃꯈꯣꯏꯅ ꯄꯨꯔꯛꯏꯕ ꯃꯤꯁꯤꯡꯗꯣ ꯍꯥꯠꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯇꯥꯍꯟꯒꯗꯕꯗꯨꯁꯨ ꯃꯈꯣꯏꯅ ꯊꯤꯡꯕ ꯄꯤꯔꯦꯕ ꯃꯗꯨꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯃꯌꯥꯝꯗꯣ ꯇꯥꯏꯅꯦ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤ ꯃꯤꯔꯣꯟ ꯑꯁꯤꯒꯤ ꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯇꯥꯒꯅꯤ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯐꯥꯕꯗꯨ ꯀꯅꯥꯗ ꯍꯧꯖꯤꯛ ꯌꯦꯍꯨꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯂꯝꯂꯤꯕ ꯃꯈꯣꯏꯒꯤ ꯖꯨꯛ ꯑꯗꯨꯒꯤ ꯃꯇꯝ ꯃꯤꯔꯣꯟ ꯑꯗꯨꯒꯤ ꯃꯇꯝꯗ ꯇꯥꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯥꯏꯕ 37-38 ꯌꯦꯡꯁꯤ ꯋꯥ ꯇꯥꯊꯣꯛꯄ ꯃꯤꯁꯤꯡꯕꯨ ꯍꯥꯠꯄ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯊꯥꯈꯤꯕ ꯃꯤꯁꯤꯡꯕꯨ ꯅꯨꯡꯅ ꯊꯥꯕ ꯍꯦ ꯖꯦꯔꯨꯁꯥꯂꯦꯝ ꯌꯦꯟꯕꯤꯅ ꯃꯆꯥꯁꯤꯡꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯒꯨꯝꯅ ꯀꯌꯥ ꯇꯣꯏꯅ ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯁꯥꯁꯤꯡꯕꯨ ꯀꯣꯟꯅꯤꯡꯂꯝꯕ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯗꯨ ꯄꯥꯝꯈꯤꯗꯦ ꯌꯦꯡꯉꯨ ꯅꯈꯣꯏꯒꯤ ꯌꯨꯝ ꯃꯥꯡ ꯇꯥꯍꯟꯗꯨꯅ ꯅꯈꯣꯏꯗ ꯊꯝꯕꯤꯔꯝꯂꯦ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯔꯤꯕꯗꯤ ꯀꯩꯅꯣ ꯖꯦꯔꯨꯁꯥꯂꯦꯝꯗ ꯃꯥꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯥꯅ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯦꯡꯊꯥꯕꯅꯦꯕ ꯃꯁꯤ ꯇꯦꯡꯊꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯖꯦꯔꯨꯁꯥꯂꯦꯝꯁꯦ ꯃꯍꯥꯛꯅ ꯈꯟꯗꯣꯛꯈ꯭ꯔꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯃꯈꯣꯏꯒꯤ ꯀꯟꯕꯤꯕ ꯑꯣꯏꯔꯤꯕ ꯃꯍꯥꯛꯄꯨ ꯀ꯭ꯔꯣꯁꯇ ꯄꯥꯡ ꯇꯤꯡꯗꯨꯅ ꯍꯥꯠꯄ ꯑꯗꯨꯒ ꯃꯗꯨꯒꯤ ꯗꯟꯗꯤ ꯑꯣꯏꯅ ꯖꯦꯔꯨꯁꯥꯂꯦꯝꯗ ꯇꯨꯝꯅ ꯃꯥꯡ ꯇꯥꯛꯀꯗꯕꯗꯣ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯗꯨ ꯂꯧꯁꯤꯜꯂꯨ ꯌꯥꯗꯕ ꯁꯦꯕꯣꯛꯁꯤꯡꯅꯁꯨ ꯃꯈꯣꯏꯗ ꯄꯨꯟꯂꯣꯅꯤꯡꯉꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯂꯧꯁꯤꯜꯂꯨ ꯌꯥꯗꯕ ꯃꯗꯨꯒꯤ ꯍꯥꯠꯄꯒꯤ ꯗꯟꯗꯤꯗꯣ ꯇꯥꯒꯅꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯈꯪꯉꯦꯕ
aduna ngasai lazara siba matan mina teng thari ba mayam aduda adugumba mahbu hat kadaba adugum mah hat pagi Prabhu Yesu Krishna pagi pap do ai khoi amsu koi sai tasno hablu singma mi kyam su yauriba makhoi pap makhoi na phangada awaba makhoi ki punang hongda bana maram badin makhoi ki pap siraga Jerusalem tu namang takpada makhoi yawada ba makhoi ki awaba ngada ba makhoi na punang hongda do adugi da makhoi bu nungsiba gi da makhoi na punang hongda kadiko apa balam bita la gadi makhoi bu mangda ngai da mo Prabhu Yesu Krishna madu teng thabane ba sinausa masiko khoi na kaw ya de adu Luke 19 gi 41 42 da haije mahangna nakshilala bada sahar adu uki aduga sahar adugi da makapki Jerusalem gi da Prabhu Yesu Krishna kapani aduga ma hairei nahakna samana nahaki numit asi da nahakna ingthaba phangnabi da hiram adu khanglam le de adu bauji punama do nahaki miyeng digi lot kremi ishona Jerusalem da leiba missing de makoi gi lusingba makoi leiba myam do makoi Jerusalem mang tami ya makoi gi shanti obo makoi gi phani ngai gi da makari na habse Prabhu Yesu Krishna bu kan bi makunin haina loksan bajne ba adu makoi na loksan de ba adu gi makta makoi bu mabu kamai to na mahana tawriba ana bu phaliba migi tawriba myam asna maram modana makoi thabta athiba akaiba pire aduna maram modana mahaku hatrab gati khoi labak malagani haina adumaina maran sibne sinausa aduga 43-44 da maramdi nahaki yengna basna nahaki akoibda palnkha ka kadaba numitsing nahaki na thakta lakani napu question gani amsu napu ke khudum ta question dun tham gani na amsu nahaki chekpon mang da leide ban cha singbu leipa ka leite mana halagani aduga na makhoina nahaki manung da ning khai da ba lona na ban amata thamloi maramdi nahaki lengbi rakhiba matam adu nahana khangde habne masida haribsidi nung amaga hadi Jerusalem gi checkpal sing aduga makhoi gi laisang chari bu khudum buta loina thugai gani masida pidi ba prophecy je keno 70-80 da Roman gi general Titus na Jerusalem je thamanga sukna koshalaga adugi matungda kaiduga matanda hatne ba makhoi kosale manung de makhoi chani ngai thangya le ningai di makhoi na ahing chen khang du makhoi checkpon du manung kala su sang mangam de bisnau cha adubu makhoi gi manung da sa ningai thangai le ba mayam da amatta lai rakra matam da makhoi masa phau manung da halaga sa bane mama na masa sing phau halaga sa bane adugi matam adugi awaba mayam khang da ba Prabhu Yesu Krishna hat ki bagi dandi makhoi gi Jerusalem punamakta Jerusalem da lai ba punung hong da punamak mathak ta ga da makhoi gi awaba do madu uba matam da Prabhu Yesu Krishna tang thabane ba masina ani shuba Prabhu Yesu Krishna tang thabagi maram ni ko isnau sa ahum suba maram je aroi ba maram je khoi yeng che ba Prabhu Yesu Krishna Lazarus siba matam da mahana kap khibje kari gi da mutuna amuk su mahana aroi ba matam da Prabhu Yesu Krishna ekhoi Adam na pap tore matung prithvi lai ba kodam pap tore haidi ba asidagi convening hai ki da mo ishorna maki amat ngai ba masan Prabhu Yesu Krishna tang panda papi ekhoi gi da mo tharak bane ba adu bu hai ba Prabhu ki nungsi ba ishora ekhoi wa sukma ting nungsi be se uba tharak su mis na puning hongda du na ko saita hai ba ilnaga ekhoi norok da saitanga pulap tumna mahang da ba mai kom da sakka da do madu uba matam da asnorok ta sakada ba mi myam ado makhoi gi awab myam uba matam da makhoi gi punsi lena mang ki bdo ishona de nusina sembi ki ba adu gi ishona tawba ba makhoi di tawra makhoi bu kan bi ba ngam da bdo madu gi upai le ja da ba adu ga makhoi na mana nusi ba mi sina are am da mang da ba kan gi har su mana upai le da ba punam atu gi da mo Prabhu Yesu Krishna tang thabane ba sida Luke 19 gi 10 da yeng ji ko mi gi masa nupa aduna mangkraba adubu thiba amsung kan biba lakle he Prabhu na tang pa da lai se mang khiba adubu thiba amsung kan biba lakon he bisnau sa khoina kongkum si aduga 1 Timothy 1 gi 15 da asumna hai Yesu Krishna pap se masung bu kan bina ba tang pa da la lakne hai bo wa asi thajaba yabani amasung loksin bada matik chabani pap se masung gi marak ki aina kwari se chen bani hamni kwari English ta na am phase kwari papi oibu mako aibu gumba papi singbu kan bi ngai gi dam malam prithvi sida Prabhu Yesu Krishna lakuni snausa Prabhu na tang pan da lakho che aikhoi bu kan bi ngai gi dam aikhoi bu nung sibi ba aikhoi da rang ko bi ngai gi dam lakuni habje Romans 5 ki 8-9 ki ai matung si habje ko adubo aikhoi na papi oiri ngai makta da
Kristana aikoigidamak sibiba aduda ishona ma aikoida mahaki nungsibu utpire sinausa ishona aikoiba kaya matang nungsi absi karina uli mahaki amata ngairaba masanu pase aikoigi papi kidama aikoina papi oiringa aikoina puning hongdringaida aikoina pattana pattaba tawduna adum lairingaida prabhuna aikoigidamak sibidaga aikoibu mun mahaki nungsiba aduna puning jingchalaga aikoibu afaba lambida laaga aikoibu kanbiningaigadama prabhuna sibibaneba masini ko ishona aikoibu kaya matang nungsi abje masidoe maram aduna Yeshu gi ina aikoibu suman birabanina mahaki mapana aikoibu ishogi mayhuna saubadigi kayada hena kanbigaba isnausa aduna mahaki igi mapana aikoibu suman bire akoida arangkubam bibire aikoigi pap kopire aikoibu puning hongalle aikoibu puning holaga akoi lamsa sada sumthopire eba aduga basigi mapana ishona pap tawba khudingma ishona aikoibu yam nungsi adubu pap haibasidi ishona sukta matik tukachai pap mangan gadaba numit ama lakneba aduna pap haido mangan gadaba numit ishogi asaw khudingma haitha gadaba numit to lai haiba numit duguma saw ba haitha gadaba numit adudagi aikoibu kanbireba Prabhu Jisu Krishna mapana akhoi kanbiganeba akhoi Prabhu da changji mangonda changa kanda akhoi lamsa saja loina hongtoga akhoi shona akhoi na thadokpa ngamdaba pap khudimaki thaujan thadokpa ngamngai gidam thaujan akhoi da marang kaina pi Prabhu na akhoi ga loina biri thawai sengba loina biri akhoi na thadokpa ngamloidaba pap kare isu laite sinausa akhoi na kare isu waningai laite akhoi phattaba ama oina akhoi papi oina shona kanbigadam nate akhoi na toro phattaba pap khudimak loina Prabhu da lakani Prabhu na akhoi da puning hongba pibigini ma na sakti pibigini ma ki thaujan gi mapana akhoi na pap khudimok to thadoga yamna dharma chenba punsi ma akhoi hingbang ngamganeba akhoi mangoda miku khudingi makha ponduna laiseba isnausa masi sigumba nungsibani ko akhoi kambiningai gi damang mana honaba yaba makhidi man honareba aduga shona akhoi kyam nungsi habsi yengje Ezekiel lighting 30 dagina 32 da puning honghu amsuna khoi gi langja puna mathige lai tholo madu oirabdi ayol arana na khoi gi amang oiroi masi Israel sing da habne Israel gi misna pa torga mo khoi na siga dabdo adudagi ishona habne puning honghu habne na khoi gi namai lai na khoi na toro mo phatta badu na khoi namai lai tholo habne hoji suisna sa ishona papi khoi na pap toroga khoi na norok ta sapate ishona pam de ishona khoi da uji pam de puning honghu khoi na toro mo phatta badu mai lai tholo ai nakta laune madugi laithok ngai shakti ju ene pigini na khoina tawri phatta pa khuding ma ju thadon ngai shakti ju ene pigini haina Prabhu Jisu Krishna khoi da hairi bane na khoina tawba langja ba punam na khoi dagi langtho amus na khoi gi dam anoba thamoi amsu anoba thawai thawrang tong maramdi he Israel gi imung na khoi kari gi damak sikni shona khoi da haibni papisa na khoi ke do bi sidunu aina na khoi da anoba thamoi ama pigini anoba thawai thawrang tawgani haibni aduna khoi ke gidamak signi aina anoba thamoi ama pigini na khoi pap tu digi mai leiro habne maram de siriba ma ke asibada aina harau bolete ibungo yobanai maram aduna na khoi dai tholo amsung hingu hane pap tawraga ikhoina papi ikhoina pap tawraga ikhoi gi pap ta sibudo aduga ikhoi norok chapudo shona supa pam deba ikhoina ishona ikhoida pamadi ikhoi gi pap khudum kaloina na Prabhu gi mafam da laaga akhoi gi pap do mahana copy ba phangaga mahana akhoi da anoba thamoi pibiraga new kabinana do thungnaga mahana thaujan pibiraga mahaki shakti gi loina na pap khudum mak do thadoga noba asengba dharma chemba new creation in Christ habdo semaga ishorga lemina ba pame shona akhoi bu kan bi ngammeba adu natragadi isnausa akhoi ishona akhoi bu panan share ka so akhoi na dum pap to leirigadi ishona akhoi bu kan biroeba 2 Peter 3:9 da sumna haije mi amatabu mangan ning da duna mi puna mangna puning honglakpa pamduna akhoi gidam kuina khangbiri bani hani hengo Prabhu na la phade thinthar je kaino akhoi mangan ning deba mi kanam to monorok ta samani sala ning deba isnausa akhoi kodam sarga moina puba phameba isnausa Prabhu na akhoi thawai amagi maman kyam yami habse akhoi khangge ngasi khoi ngasi khangmin asi ko Prabhu na taing pan ta lak phase kari mo taing pan apona ma ki mayok ta leira leiba taraga somna tangi papi makaktana Prabhu bu kanbi bu mapuni Krista ni haina loksalaga puning hongaga dharma semba punsi ama hingba adugumba papi amana mangonda thajarak lagadi Prabhu da thajapagi mapana Prabhu da cross sibi uting mapana papi amakatang bu kanbi bu ngamlagadi papi adugi dama ai shige ana Prabhu Jisu Krishna lakne
mi mayam kidamak koi mayam kidamak sanu adubu mayam dagi manungda amakatangna Prabhu thazaradi thazaraga mangonda kanbiba phanglagadi madu kimba mi amagidamak sige hena lakneba sinausa tang panda leitpa papi khudung akhona norok sapa ishona pamde aduguma mayam adubu mangonda tang panda leibje saitan gi matung da tang panda norok sakadaba mi je asuke matik samudra gi lengoi gumna yameba adubu ishona asuke matik mana nungsibi ba asuke matik opi ba taragasu mana akoibu kanbinengai gi da mo hona ba yaba makai loina hona biragasu adubu hairiba ishogi nungsiba do khangdaduna pap dum tawduna mi kyamarum norok da sakneba ishogi dandi du sakneba adugumba thawai mangba mising aduki pamuduna ko makoibu nungsiduna kan upai di leitraba kan ngai di upai letaba hona ba yaba mana hona ba ngamdrabnina adugumba mising adugi da Prabhu Jisu Krishna cross ta teng thaduna Lazarus ki matam de teng thabane ekhoi gi damuk cha Prabhu Jisu Krishna kap kibani sinausa ekhoi kaugum ji ko koi aduga mu Prabhu na kwai harau se papi amana puning honga lakse luk 15 gi 10 da habse papi amana puning honglaga ishogi manakta lakse sargada sumati harau ye kai litana harau phungthei koi matang khuding da kaugum ji aduga Prabhu na ekhoi bu kya mate kaning bage habje koi yingji Prabhu Jisu Krishna ga cross a pangthimna ba ma ki yathangba leba huran ba abduna mana Prabhu je khanbi mapung ya do khangla kana mana puning honglaga mangamuda haijaba matamda mana sumnai ko Luke 23 ki potage da madudi Jisuna mangonda ngasai gi huram badun mangonda Prabhu hayeng nangi ning thola bak ta ko lakpo matamda nana e busun sipiu ko ning singpiu ko ana mana haiba adu matamda Prabhu Jisu Krishna pa ko beje madudi Jisuna mangonda hai ngasi aina nangonda tasena hari nahak ai galoina na paradise ta legni sargata lemina gani yami kana mi sinadi aina masi chamdo omni ko kana mi sindi aina nangonda hari ngasi nang ai sargata lemina gani na kana mi sine hari numit aduda huram adu ju Prabhu Jisu Krishna ka cross samina gani adu de leite Prabhu Jisu Krishna su mana siba numit adu makta tamak su sargata chatchen numi humni gi matung da ma hingkat pane ko mi abje hek sibaga khoi sarga chatte khoi sinausa aduna masi haibadi hairi buhuram ba ye thangba khanda lei buhuram do puning honge aduna maram moidana ma hing sarga adubu kariguma mana course siram da batara di ma leiram batara gadi ma gi phat pa ma kaido thaduga an ubu punsi ma hingla ga makse hinglam gane ba adubu hingbagi matam de leite ma di course siram ne puning hong dun sat khreba adu gumbami adu phaugi dama hai Prabhu Jisu kwai de kuman siram dai mi kupta harau ba je huram adun puning hongba o aina sibi ba sigi ma pan da thawai am tang le kan bang me ko hai ba sina ma harau ke ba asakmati pap kudam ke dandi do mana cross pu bi ta ru su isnausa aduna Prabhu Jisu Krishna kapagi maram se karino hai ba matamda papi ekhona norok ta sakadaba mahana shona di asuke mating sibire nung sibi bitara su maki nung siba du da koina punung leiraga lakta duna punung hongda duna koina anam kanduna koina saitan haib induna pap do ishona pam do pap se anam tawduna koina norok ta chatpado madu pam madu chalaning dabagi dama adu gumma norok ta chaliba mishing adu gi thawai do mangmi dama Prabhu na kapane ba sinausa khoi hujek Prabhu na khoi gi dama tang thari bani koina phattaba pap to bu matamda Prabhu na khoi gi dama tang thari bani ekhoi norok ta sakane habgi Prabhu nu ware bani aduna isnausa ekhoi Prabhu gi manakta chatsi makin nusiba do ekhoi pasna khangji mahana ekhoi bu suke matin nusi ekhoi gi pau khate mon koloina ngasi maki manakta changjaraga mahana ekhoi da anobu punsi ma pibiraga ekhoi anobu punsi dharma chemba punsi ishwara pamba punsi maing aduda ekhoi hingmina sena mayamda haijari tabiriba mayamda ishona bopi boshnu anobu mi wari subscribe to view hairiba sena na se maruma pangsin da share to view nakoina karigumba any Bible topic amagi maramda khangning baleraga su comment da haibiro madugi maramda sermon chamjarake प्रार्थना तौसे सरगदा लेबे पायाम थागसरे प्रभु ने पापे एखोई गिदमा एखोइना नोरो त सकदबा अदुदा थवाई नुंगाइतदुना प्रभु ने कपनी हाबसे एखोइना ngasi खंगजरे पाइसो एखोइना फतब तौरी खुदिंग प्रभु ने तंग थाय हाबसे जो खंगजरे अदुना तारि बिशन ऑप्शन द बो पितुना पाइसो ना पामद प्रभु ने पामद खुदिंग म थादोगा ना कि अनिंग बा पामद कि मतुना हिंबंग मनबिउ प्रभु जिसु की मिंग द खुरुमजरी आमेन।